Good morning mayam. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯑꯩ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯈꯇꯪ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯖꯕꯅꯤ. ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯅꯤꯁꯦ. ꯍꯪꯒꯥꯝꯗꯤ ꯅꯨꯡꯁꯥ ꯄꯥꯜꯂꯅꯤ ꯍꯥꯏꯅ ꯇꯨꯞꯄꯤ ꯎꯞꯁꯟꯕꯤꯕ. ꯁꯤꯒ ꯂꯩꯔꯦ ꯍꯪꯒꯥꯝ. ꯁꯤꯒꯩꯁꯤꯗꯤ ꯈꯔ ꯈꯔ ꯆꯥꯎꯔꯦ. ꯁꯤꯁꯤꯅ ꯘꯤ ꯃꯣꯔꯣꯛꯔ ꯎ ꯃꯣꯔꯣꯛꯔ ꯁꯤꯕꯨ ꯘꯤ ꯃꯣꯔꯣꯛ ꯑꯣꯏꯔꯝꯒꯅꯤ. ꯁꯤꯁꯨ ꯂꯩꯔꯦ. ꯕꯣꯔꯥꯗ ꯍꯥꯞꯄꯒ ꯆꯥꯔꯥꯁꯦ ꯊꯥꯔꯤꯅꯤ. ꯀꯌꯥꯅꯣ 1 2 3 4 5 6 7 8 9 10 11 12 13 14 15 16 17 ꯄꯥꯝꯕꯤ 18. ꯁꯤ ꯂꯣꯏꯅ ꯎ ꯃꯣꯔꯣꯛꯀ ꯘꯤ ꯃꯣꯔꯣꯛꯀꯅꯤ. ꯑꯃꯁꯦ ꯊꯥꯗ꯭ꯔꯤ. ꯁꯤ ꯊꯥꯔꯦ, ꯁꯤ ꯊꯥꯔꯦ. ꯑꯗꯩ ꯁꯤꯅ ꯄꯥꯟꯅꯞꯅꯤ. ꯑꯅꯧꯕ ꯊꯥꯔꯦꯅꯦ, ꯃꯆꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯅ ꯂꯩꯔꯦ ꯐꯗꯤꯒꯣꯝ. ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯁꯦ ꯀꯥꯡꯒꯟ ꯈꯟꯕꯤꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯗꯦꯡꯒꯨ ꯅꯥꯅꯔꯤ ꯍꯥꯏꯅ ꯀꯥꯡꯒꯟ ꯈꯟꯕꯤꯔꯤꯕ ꯀꯥꯡꯆꯤ ꯑꯣꯏꯅꯕꯒꯤ. ꯑꯁꯤꯒꯅ ꯂꯥꯏ ꯇꯤꯟꯅ ꯁꯣꯏꯅꯕꯒꯤ ꯐꯅꯦꯛꯅ ꯀꯨꯞꯁꯜꯂꯤꯕ. ꯍꯧꯔꯕꯁꯤꯕꯨ ꯍꯧꯗ꯭ꯔꯤ. ꯋꯥꯠꯂꯦ, ꯈꯔ ꯋꯥꯠꯂꯦ. ꯑꯩꯅꯅꯦ ꯑꯩꯈꯣই ꯁꯤꯡꯅꯦꯕ. ꯁꯤꯡꯁꯦ ꯃꯌꯥꯝ ꯊꯥꯔꯝꯃꯤꯅꯤ. ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ, ꯇꯥꯜꯂꯒ ꯃꯌꯥꯝ ꯆꯥꯈꯔꯦ. ꯍꯧꯖꯤꯛ ꯁꯨꯇꯪꯗ ꯉꯥꯏꯔꯦ. ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯎꯕ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ. ꯁꯤ ꯈꯥꯅꯤ ꯂꯩꯔꯛꯑꯁꯤꯒ ꯕꯟꯙꯥ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤꯁꯨ ꯊꯥꯒꯅꯤ. ꯑꯗꯨ ꯈꯇꯪ ꯃꯇꯝ ꯋꯥꯠꯂꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯅꯦ ꯇꯤꯜꯍꯧ ꯇꯥꯡꯉꯤ ꯍꯥꯏꯅ ꯅ꯭ꯌꯨꯁꯇ ꯍꯥꯏ ꯍꯥꯏꯅ ꯇꯤꯜꯍꯧ ꯊꯥꯏꯕꯗꯣ. ꯃꯌꯥꯝꯁꯤꯅꯅꯦ ꯄꯥꯟꯅ ꯄꯥꯝꯕꯤ ꯑꯆꯧꯕꯅꯤ. ꯑꯗꯣ ꯎꯕ꯭ꯔꯥ ꯃꯌꯥꯝ? ꯑꯆꯧꯕꯅꯤ ꯁꯤꯅ. ꯁꯤꯒꯤ ꯍꯧꯔꯤꯅꯤ. ꯁꯤꯒꯩ ꯍꯧꯔꯒ ꯈꯔ ꯍꯦꯛꯀꯦꯀꯣ. ꯎꯔꯣꯡ ꯍꯥꯞꯄꯤꯅꯤ ꯃꯌꯥꯝ ꯁꯟꯗꯣꯛꯅꯕꯩꯅꯤ ꯍꯥꯏꯅ ꯄꯥꯝꯕꯤꯁꯦ.
ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯎꯗ꯭ꯔꯦ ꯐꯖꯅ ꯈꯣꯛꯁꯤꯗꯤ ꯊꯤꯜꯂꯦ ꯐꯖꯅ ꯋꯥꯡꯗꯤ ꯐꯖꯅ ꯋꯥꯡꯉꯦ ꯄꯥꯝꯕꯤꯁꯦ ꯑꯗꯣ ꯈꯣꯛꯁꯤꯗꯤ ꯐꯖꯅ ꯊꯤꯜꯂꯦ ꯑꯁꯤ ꯄꯥꯜꯂꯛꯑꯒꯅꯦ ꯍꯩꯖꯥꯡ ꯍꯥꯎꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤꯅꯨ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯍꯩꯇꯦ ꯁꯨꯃꯥꯏꯅ ꯉꯪꯕꯁꯦ ꯃꯥ ꯍꯩꯇꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯉꯪꯕꯤꯗꯣ ꯍꯩꯇꯦꯕ ꯃꯌꯥꯝ ꯋꯥꯏꯌꯦ Kotro. Coba. Minu. Ah. Mai maning dia napi tu pura cari lo. Napi tu pura cepet apa? Kopi asinan. Betul nih. Saya ada cara kalau ya 50 টাকা pasti bisa. Ya. Nunggu aja sih. Jadi naiknya lagi. Ini kan memang. Isi rumahnya nak saya ada tengah rangga tuh. Mati sukna harus siapa nak bergerak. Sudah mana yang bergerak. Mari isin mati. Mayam ngasidi miramis nina asiga leire alu kangau ada acar amepi morok asiga na leire hawai thomba asitani ngasigi mathel ada leire ada sampra ini sampra kai ngangli do mun lấy tôi nhìn nè ngangli do hào bune ngangli nanti napu
ꯍꯟꯗꯛꯀꯤ ꯆꯝꯄ꯭ꯔꯥꯁꯦ ꯑꯣꯏꯗꯦ ꯅꯨꯡꯗꯥꯡꯒꯤ ꯍꯜꯂꯝꯈꯤꯔꯣꯏ ꯑꯗꯨꯒꯤ ꯍꯦꯛ ꯉꯝꯗ꯭ꯔꯤꯅꯤ ꯅꯖꯧ ꯅꯨꯡꯗꯥꯡꯒꯤ ꯍꯜꯂꯝꯈꯤꯔꯣꯏ ꯇꯣꯟꯇꯣꯟꯒꯤ ꯃꯆꯥ ꯇꯣꯟꯇꯣꯟꯒꯤ ꯃꯌꯥꯝ ꯑꯁꯤ ꯂꯩꯁꯦ ꯐꯖꯗ꯭ꯔꯁꯦ ꯑꯁꯤꯁꯦ ꯗꯨꯔꯒꯥ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ ꯄꯨꯖꯥ ꯃꯇꯝꯗ ꯃꯌꯥꯝ ꯑꯃ ꯍꯦꯛꯄ ꯂꯩ ꯑꯗꯨ ꯃꯇꯝꯗꯗꯤ ꯄꯥꯜꯂꯨꯗ꯭ꯔꯦ ꯑꯀꯨꯝꯃ ꯄꯥꯜꯂꯦ ꯄꯥꯝꯕꯤꯁꯦ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯔꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯃꯥꯏꯅ ꯁꯦ ꯄꯥꯜꯂ ꯁꯦ ꯆꯝꯄ꯭ꯔꯥꯁꯤ ꯍꯟꯗꯛ ꯆꯝꯄ꯭ꯔꯥꯁꯦ ꯑꯣꯏꯗꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯄꯥꯝꯕꯤ ꯑꯅꯤꯅꯤ